Manipur Dagi Oiramgani Haina Chingnaba Heroin gram chatruk Assam Police na fare. Assam Chief Minister Hemanta Biswa Sarma na Twitter da thangalakpa video amada heroin powder sing adu gari ki sound box manungda soft case sing da lotlaga purakpadagi police na packet sing adu hangdokpa matamda heroin sing adu yauramba thengna khibani. Chief Minister ki tweet adu da Manipur natraga state amatagi maming pandrabasu yumlon na ba state tagi lakpa gari ama Police na Karimganj da khamlaga check tawbada heroin sing adu yauramba thengna khibani hairi drug sing adu phabagi paw hek tabaga Hemanta Biswa Sarma na mahaki post da great work haina thagatpa phongdoraki Hemanta Biswa Sarma na mahaki post adu da hai heroin yawba packet sing adu angangi hagis packet manungda yamna hai singna soft case sing haplambani heroin gram 736 adu hagis packet manungda soft case yangkhaini tode ningthina haplaga gari aduge sound box manungda lotlaga purakpani panbaya badi haukiba nimit kharani asida Assam gi tongan district ahomdagi lupa crore 15 romgi heroin amasung ganja ga loinena masibu purakpani haiba miyoi mapan amasu phakiba lekrabani